ꯑꯅꯤꯅ ꯇꯧꯔꯤꯗꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯛꯇꯅꯤ. ꯍꯣꯏꯅꯦ, ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯃꯤꯅꯦ. ꯅꯪꯕꯨ ꯉꯁꯥꯏꯅ ꯍꯧꯒꯠꯍꯧꯔꯗꯥꯏꯅꯦ? ꯑꯣ, ꯑꯃꯨꯛ ꯇꯨꯝꯁꯤꯜꯂꯒ ꯂꯩꯔꯕ꯭ꯔꯣ? ꯇꯨꯝꯕ ꯅꯠꯇꯦꯍꯦ ꯅꯪꯁꯨ. ꯁꯦꯟ ꯀꯃꯥꯏꯅ ꯄꯥꯏꯁꯤꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜ ꯁꯨꯡꯂꯤꯕꯅꯤꯅꯦ. ꯌꯦꯡꯉꯣꯏ, ꯑꯩ ꯌꯥꯝꯅ ꯂꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯅꯪ ꯃꯁꯤꯒꯤ ꯋꯥꯁꯦ ꯀꯅꯥꯝꯇꯗ ꯍꯥꯏꯕꯗꯤ ꯌꯥꯗꯦꯀꯣ. ꯅꯪꯒꯤ ꯋꯥꯗꯨꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣꯅꯦ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ. ꯌꯦꯡꯉꯣꯏ, ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯏꯆꯝ ꯆꯝꯕ ꯑꯣꯏꯔꯝꯗ꯭ꯔꯦ. ꯃꯥꯒꯤ ꯃꯌꯥꯗꯅꯦ ꯍꯤꯔꯥ ꯗꯥꯏꯃꯟ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯌꯦ. ꯑꯦ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯌꯥꯗꯨ ꯍꯤꯔꯥ ꯗꯥꯏꯃꯟ ꯄꯥꯜꯂꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯊꯔꯣ? ꯑꯗꯨꯒ ꯍꯤꯔꯥ ꯗꯥꯏꯃꯟ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤꯅꯣ? ꯑꯣ, ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯌꯥꯗꯣ ꯍꯤꯔꯥ ꯗꯥꯏꯃꯟ ꯄꯥꯜꯂꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯃꯌꯥꯗ ꯌꯥꯎꯏ ꯍꯥꯏꯕ. ꯑꯣ, ꯑꯗꯨꯕꯨ ꯍꯥꯏꯕ. ꯍꯤꯔꯥ ꯗꯥꯏꯃꯟ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ? ꯆꯥꯕ ꯌꯥꯕ ꯄꯣꯠꯂ ꯍꯥꯏꯕ? ꯑꯣ, ꯅꯠꯇꯤꯌꯦ. ꯁꯅꯥ ꯂꯨꯄꯥꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯄꯣꯠꯅꯦ. ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯌꯥꯗ꯭ꯔꯤꯁꯦ. ꯆꯥꯕꯁꯨ ꯌꯥꯗꯕ ꯄꯣꯠꯇꯨꯕꯨ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯅ ꯀꯩꯗꯧꯕꯒꯤ ꯃꯌꯥꯗ ꯎꯝꯃꯤꯅꯣ ꯍꯥꯏꯕ? ꯑꯣ, ꯃꯤ ꯈꯔꯅꯅꯦ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨꯒꯤ ꯃꯌꯥꯗ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯕ ꯂꯨꯄꯥ ꯀꯔꯣꯔ ꯍꯦꯟꯅ ꯄꯤꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯌꯥꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦꯌꯦ. ꯈꯪꯉꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ? ꯃꯗꯨꯒꯤ ꯃꯃꯜ ꯌꯥꯝꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯃꯤꯅ ꯐꯪꯈꯤꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯍꯥꯟꯅ ꯐꯪꯍꯧꯗꯕ ꯌꯥꯗꯦ. ꯅꯪꯁꯨ ꯈꯟꯗꯨꯅ ꯌꯦꯡꯉꯨ. ꯃꯗꯨ ꯍꯦꯛ ꯐꯪꯉꯗꯤ ꯅꯪꯅ ꯍꯦꯛ ꯄꯥꯝꯕ ꯃꯈꯩ ꯂꯩꯕ ꯐꯪꯒꯗꯧꯔꯤꯕꯅꯤ. ꯁꯦꯜꯁꯨ ꯃꯌꯥꯝ ꯄꯥꯏꯔꯗꯣꯏꯅꯤ. ꯑꯣ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯁꯤ ꯍꯥꯏꯔꯤꯅꯣ? ꯌꯦꯡꯉꯣꯏ, ꯏꯆꯦ ꯄꯥꯁꯣꯠ ꯍꯣꯏꯁꯨ ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯐꯥꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ. ꯑꯗꯨꯅ ꯅꯪ ꯃꯤ ꯀꯅꯥꯝꯇꯗ ꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ. ꯏꯆꯦ ꯄꯥꯁꯣꯠ ꯍꯣꯏꯒꯤꯅ ꯃꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯖꯔꯁꯅꯨ. ꯃꯈꯣꯏꯅ ꯍꯥꯟꯕ ꯌꯥꯗꯦ. ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯟꯅ ꯐꯥꯅꯕ ꯇꯧꯁꯤ. ꯈꯪꯗ꯭ꯔꯦ, ꯑꯣꯏꯕꯨ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣ? ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯔꯤꯜ ꯌꯥꯎꯗꯕꯅꯦ. ꯍꯩ, ꯅꯪ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯥꯏꯒꯅꯨꯅꯦ. ꯑꯩꯈꯣꯏꯁꯨ ꯃꯔꯤ ꯂꯩꯈ꯭ꯔꯕ ꯅꯨꯄꯥꯅꯤꯅꯦ. ꯅꯪꯅ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒꯅ ꯉꯁꯤ ꯑꯍꯤꯡ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕꯤꯒꯦ ꯌꯦꯡꯉꯣ. ꯇꯥ ꯈꯨꯏꯗꯣꯝ, ꯅꯪꯅ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯍꯥ? ꯑꯩ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯤꯔꯝꯃꯤꯅꯤꯅꯦ. ꯇꯣꯅꯥꯎ, ꯑꯩ ꯉꯁꯤꯗꯤ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯍꯥ? ꯅꯃꯪꯗꯒ ꯏꯆꯦ ꯇꯣꯔꯣꯗꯣ ꯑꯃꯨꯛ ꯎꯔꯝꯃꯕꯣ ꯍꯥ? ꯑꯩ ꯉꯁꯥꯏ ꯇꯣꯔꯣ ꯎꯅꯕ ꯆꯠꯂꯨꯕꯅꯤ. ꯍꯥ? ꯏꯆꯦ ꯇꯣꯔꯣ ꯎꯅꯕ ꯆꯠꯂꯨꯏ ꯍꯥꯏꯕ? ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯛꯀꯦ ꯍꯥ? ꯃꯥꯗꯤ ꯁꯦꯟ ꯄꯥꯏꯕ ꯅꯨꯄꯥ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯔꯔꯣꯏ ꯍꯥꯏ. ꯑꯩꯕꯨ ꯅꯔꯜ ꯂꯩꯇꯦ ꯍꯥꯏꯅ ꯆꯩꯔꯛꯏꯅꯤꯅꯦ. ꯑꯦ, ꯏꯆꯦ ꯇꯣꯔꯣꯅ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ꯭ꯔꯥ? ꯁꯪꯁꯥꯔꯁꯦ ꯅꯪꯒꯤꯅꯤ ꯂꯣꯏꯅ ꯆꯥꯟꯅꯕꯤ ꯅꯠꯇꯦ ꯀꯅꯥꯒꯤꯁꯨ. ꯑꯩꯁꯤꯁꯨ ꯅꯪꯒꯤꯅꯤ. ꯑꯣ ꯇꯣꯔꯣ, my darling Toro. ꯍꯩ ꯄꯤꯛꯇ꯭ꯔꯨ, ꯍꯧꯖꯤꯛ ꯅꯪ ꯏꯁꯩ ꯁꯛꯏꯗꯨ ꯀꯅꯥꯗꯅꯣ ꯍꯥ? ꯀꯩꯅꯣ ꯍꯦ ꯈꯣꯏꯗꯨꯝ, ꯅꯪ ꯇꯥꯍꯧꯗ꯭ꯔꯣ ꯍꯥ? ꯑꯩꯅ ꯁꯛꯂꯤꯗꯣ ꯇꯣꯔꯣꯒꯤꯅꯤ ꯀꯩꯅꯣ. ꯏꯁ, ꯇꯣꯔꯣꯗꯤ ꯑꯩꯒꯤꯅꯤ ꯍꯥꯏꯔꯒ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥ? ꯆꯠꯊꯣꯛꯍꯦ, ꯇꯥꯅꯤꯡꯗꯦ. ꯅꯪꯅ ꯀꯔꯤ ꯅꯔꯤꯜ ꯂꯩꯔꯗꯅ ꯇꯣꯔꯣꯗꯤ ꯃꯤ ꯂꯥꯛꯄꯇꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯔꯣꯏ ꯍꯥꯏꯕꯅꯤ. ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯂꯥꯛꯄꯇꯤ ꯑꯣꯏꯒꯗꯧꯔꯕꯅꯤꯅꯦ, ꯂꯥꯛꯄꯇꯤ. ꯑꯦ, ꯅꯪꯅ ꯀꯃꯥꯏꯅ ꯂꯥꯛꯄꯇꯤ ꯎꯗꯣꯔꯤꯕ ꯍꯥ? ꯐꯤꯇꯥꯗꯨꯒ ꯏꯕꯣ 500 ꯆꯠꯄꯤꯅꯕꯨ ꯍꯦꯟꯅ ꯋꯥꯉꯝꯅꯤ ꯁꯛꯁꯤꯒ. ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯌꯥ ꯃꯅꯨꯡꯗ ꯌꯥꯎꯕ ꯂꯨꯄꯥ ꯀꯔꯣꯔ ꯍꯦꯟꯅ ꯄꯤꯕ ꯍꯤꯔꯥ ꯗꯥꯏꯃꯟꯗꯣ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯔꯕꯅꯤꯅꯦ. ꯉꯁꯤ ꯑꯍꯤꯡꯗꯤ ꯀꯣꯛꯄꯤꯛ, ꯌꯥꯍꯣꯕ, ꯅꯥꯇꯣꯟꯖꯥꯎ ꯑꯩꯈꯣꯏ ꯃꯔꯤꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯁꯣꯏꯗꯅ ꯐꯥꯔꯅꯤ. ꯍꯌꯦꯡ ꯍꯤꯔꯥ ꯗꯥꯏꯃꯟ ꯑꯗꯨ ꯌꯣꯜꯂꯒ ꯂꯨꯄꯥ ꯂꯥꯛ 10 ꯌꯦꯟꯅꯗꯣꯏꯅꯤꯅꯦ. ꯁꯪꯁꯥꯔꯁꯦ ꯅꯪꯒꯤꯅꯤ ꯂꯣꯏꯅ ꯆꯥꯟꯅꯕꯤ
ลาลาลาลาลาลา ตัวเน่าเอาจริงมันให้อยู่ว่าจมยาโลปิตรูนหลักปฏิโอยคดีตัวโรมันช่วยถึงเล่าครนี้ ฮัชเฮียงเท่าบกี้มายามันนุ่งเดาลูปากระโรเห็นปีบะฮิราแต่มันยาวให้ดินตาคุดมมาดูฮิราแต่มันดูไอ้คุยกี่กับโอยดีเฮาเลยลูปากระโรไม่เห็นมาแต่มันนี่ตาคุดมนั่งจุขันลักยังงูเนี่ยไอ้คุยเนี่ยเสียนไปแบบมีโอยดีเสียตัวโรกาโดตาคุดมตาคุดมไอ้นางวนจะเล็กดูเนี่ยตาคุดมให้แต่คุยตานตานะดูนี่เนี่ย ดูที่ตัวเน่ายังเท่าบกี้มายาจะยาวปะฮิราแต่มันดูดีกำไมจะลกทุกตัวบ้า เฮ้ยตาคุยดมเฮียงาทูบุดูบุก็เห็นพารากันดูได้แก่หนูมาตั้มมังหันบักกันนะเดงั้นชีนี่มีดังจักงั้นสิอินช่างหอบกำซาทั่วกันแน่เฮียงาทูพาราบุตรสิล้องั้นชูเฮียงาทูบุดูนางทั่วกับเส้นขึ้นนะงั้นสิดีนางทั่วไม่ยากดีมาบุเหตุภาวะพังยาดีมาเกี่ยไม่ยากจะยาวปะฮิราแต่มันดูอยู่เลยก็ไอ้คุยอเมริกาเราต้องจัดเลยขัง หน่วยอเมริกาจัดประตูไอ้ที่ยาวร้อยไอ้ที่ตัวโรก็โอยนะลูกหงด้วยนี่ยังเท่าว่าดูผ่านว่าตัวจีหายก็ว่าที่ตัวเราก็เลยเนี่ยหายยังนองงานละดีมีหัดไปสิงดูนองไม่ไปแล้วก็มุกหลักแล้วนี่ ไก่โนเฮมวยหลักละสู้ฮิราได้มันดูดีพี่ไปยาร้อยมาดูพี่กระดีไอ้ที่ตัวโรลูกหงบะโตกแล้วนี่มาคุยหลักจริงไงจ๊ะเฮียงาทูบดูพาร์กะแต่มันดูอะไรเราทูเขาละสิอาดูกับปิโตกันสิอาดูไอ้เด็กมูจูหายเอาไปจนรวยเลยนี่แล้วไอ้คุยเฮียงาทูบหลักไปลุมมาก็เลยละสิกันละจีตาคุดมนาริลเลยอยู่ให้สินี่นั่งอิเสียตัวเราก็ลงเกี่ยขันเลยเนี่ยเฮียงาทูบดูงั้นชินุมีดังพาดไปยาดีนั่งนาริลเลยอยู่ให้สินี่ก็ดูบุตรเลยให้บ้าดูใครกินนกขันจียังเท่าบุตรอู่บุตรเฮกตะกี้เลยกี่บ้าบุตรนั่งถักเต้นแต่เนี่ยตาคุดมไอ้สุกี้รีนี่เนี่ยดูอย่างนี้ไอ้งอนตะกี้จะบักกี้รู้นู่นาริลเลยอยู่ให้ริงวะฮะยาเรเชนั่งกับวาริชานาบักกันเดตุบินงหักเตเลยอยู่มาชีกี่ยังทุ่บสิไซเคิลจะป่ามาเลยเนี่ยตาคุดมไอ้คุยกี่ท้ายนี่ก็ไซเคิลอติกไปเช่ชั่วโมงนี้ทั่วก็ทำมาสิดูนะก็จบด้วยบ้ามาชีกี่ยังทุ่บสิไซเคิลกุมบ้าการีกุมบ้าป่ามาเลยไซเคิลดูทำเมตนะดูกันเนี่ยลางมาทักเลยสิดูกี่เฮกตาพาร์สิไงฮักเลยระดีอีเจียปาสวดห้วยมุงลางอันนี้เตาดิสิฮิราไดมันโดปามบบุดีปามไม่ให้บบุฮิยังอัทบุดกีดิกีใจเฮเตาดิสิมีน่าให้นะบัดฮิยังอัทบุดบุดนี่ให้มาไม่มามิดกะยิงบัดยามนะกีให้นี่เสียสิกิใจสิไปเชลุอดูกันเนี่ยไอ้คุยอันนี้เนี่ยขาดเฮียงอัทบุดหลักบลุมุรสิพอเรียนมาเฮกหลักปกสิกิใจสินะเนี่ยมักกตัวกันทัดลุอดูกันมักขุดอันนี้โดนั่งนับพาจิงกันดะบะอดูกันเนี่ยไอ้นับไปดิบะทาวดิเซสินปุ่นสิละก็เอกตะพารสิอดูกันเนี่ยพอเรียนกี้โมให้รักกันนุโก้โฮ้ยกี่บิโรไอ้ดิสุกี้เฮกี่บิโรงั้นสิกินุมิสิดาเฮียงทุ่บดูพาร์กะไม่ยากจะยาวไปฮิราได้มันดูมุลอุรสิโอ้สิดังแฮกตะเลยละโมไอ้ไม่เข็ดอันตะลารุขี้เกพอเรียนยันขาดลุมละกะเฮียงทุ่บดูลากไปเฮกตั้งไงละเกมานะพอเรียนทอลักปะดาสมัยนั้นเสียสินะมากอกเด็กตะกันเธอรักลุยได้แค่โนโอ้ยมาทารอ
ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ? ꯇꯨ ꯑꯁꯤꯗ ꯍꯧꯖꯤꯛ ꯁꯣꯔ ꯁꯣꯔ ꯂꯥꯎꯕꯒꯤ ꯃꯈꯣꯟ ꯑꯃ ꯊꯣꯛꯂꯛꯏꯅꯤꯅꯦ. ꯑꯁꯤꯗꯤ ꯎꯆꯤ ꯑꯣꯏꯔꯝꯂꯦꯅꯦ. ꯐꯥꯗꯧꯔꯤ. ꯍꯤꯌꯥꯡ ꯑꯊꯧꯕꯁꯤ ꯌꯥꯝ ꯐꯥꯗꯧꯔꯤꯕ ꯅꯪ. ꯑꯣ ꯊꯔꯣ, ꯑꯣ ꯊꯔꯣ, ꯑꯣ ꯊꯔꯣ, ꯑꯣ ꯊꯔꯣ, ꯑꯩꯈꯣꯏ ꯂꯥꯛꯑꯦꯍꯦ. ꯂꯥꯛꯑꯣ, ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯐꯥꯅꯕ ꯇꯧꯔꯁꯦ. ꯏꯆꯦ ꯄꯁꯣꯠ, ꯅꯪꯕꯨ ꯈꯔ ꯇꯞꯅ ꯍꯥꯏꯌꯨ ꯍꯥꯏꯕ. ꯃꯤ ꯂꯣꯏꯅ ꯇꯥꯈꯤꯕ ꯇꯥꯔꯤ ꯇꯧꯔꯤꯁꯤꯕꯣ. ꯑꯣ ꯏꯆꯦ ꯄꯁꯣꯠ, ꯉꯁꯤꯗꯤ ꯑꯩ ꯊꯣꯛꯂꯛꯑꯔꯣꯏꯒꯦ. ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯦ, ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯅꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯦ ꯀꯥꯏꯅ. ꯑꯣ ꯊꯔꯣ, ꯅꯪ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯤꯔꯣ ꯍꯥ? ꯍꯣꯏ ꯏꯆꯦ, ꯑꯩ ꯉꯁꯤꯗꯤ ꯂꯥꯛꯑꯔꯣꯏꯒꯦ. ꯅꯣꯏ ꯑꯣꯏꯅ ꯆꯠꯂꯨꯔꯣ. ꯃꯥꯒꯤꯁꯦ ꯑꯩ ꯀꯩꯅꯣꯝꯃ ꯆꯤꯡꯅꯩꯗ. ꯐꯩ. ꯑꯣ ꯑꯗꯨꯏꯗꯤꯅꯦ, ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯍꯤꯌꯥꯡ ꯑꯊꯧꯕꯗꯨ ꯐꯥꯔꯒ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨ ꯍꯦꯛ ꯐꯪꯕꯒ ꯌꯦꯟꯅꯕꯗ ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏꯀꯣ? ꯑꯁ, ꯏꯆꯦ ꯄꯁꯣꯠ, ꯈꯔ ꯇꯞꯅ ꯍꯥꯏꯌꯨ ꯍꯥꯏꯔꯒ. ꯀꯔꯤꯅꯣꯍꯦ? ꯑꯁꯨꯛ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯍꯥ? ꯂꯥꯛꯑꯣ ꯆꯠꯁꯤ. ꯌꯥꯎꯅꯤꯡꯗꯕ ꯃꯤꯗꯤꯅꯦ ꯌꯥꯎꯗꯁꯅꯨ. ꯀꯩꯁꯨ ꯀꯥꯏꯕꯤꯗꯦ. ꯀꯦꯁꯦꯅꯤ ꯀꯦꯁꯦ. ꯇꯣꯅꯥꯎ, ꯅꯪꯅ ꯇꯧꯔꯤꯁꯤꯕꯨ ꯌꯥꯒꯗ꯭ꯔꯣ? ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯇꯥꯈꯨꯗꯣꯝ? ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯁꯥꯏꯀꯜ ꯌꯥꯝꯅ ꯄꯥꯝꯕꯅꯤ. ꯃꯥꯅ ꯍꯣꯔꯦꯟ ꯂꯥꯛꯑꯒꯅꯦ ꯁꯥꯏꯀꯜꯁꯤꯗ ꯁꯠ ꯂꯥꯎꯅ ꯆꯣꯡꯈꯠꯄꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯗꯨꯝ ꯇꯥꯈ꯭ꯔꯗꯧꯅꯤ. ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯐꯥꯔꯒ ꯂꯣꯏꯔꯦ. ꯇꯣꯅꯥꯎ, ꯅꯪꯁꯤ ꯌꯥꯝꯅ ꯁꯤꯡꯉꯤꯍꯦ. ꯑꯗꯨꯒꯤ ꯋꯥꯗꯤ ꯀꯩꯅꯣ ꯇꯥꯈꯨꯗꯣꯝ? ꯅꯅꯥꯎꯁꯦ ꯇꯣꯅꯥꯎꯅꯤ ꯇꯣꯅꯥꯎ. ꯅꯈꯣꯏ ꯑꯅꯤ ꯁꯥꯏꯀꯜꯗꯨꯒ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ? ꯇꯣꯅꯥꯎ, ꯑꯩꯈꯣꯏꯅꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯐꯥꯒꯦ ꯇꯧꯏꯅꯤ. ꯍꯤꯌꯥꯡ ꯑꯊꯧꯕꯒꯤ ꯃꯌꯥꯗꯅꯦ ꯍꯤꯔꯥ ꯗꯥꯏꯃꯟ ꯌꯥꯎꯏ ꯍꯥꯏ. ꯑꯦ, ꯑꯗꯨꯅ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯇꯥꯈꯨꯗꯣꯝ? ꯅꯪ ꯁꯤꯗꯤꯕ. ꯀꯩꯅꯣꯍꯦ? ꯅꯪꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯤꯗꯨꯗꯤ. ꯄꯨꯄꯨ ꯇꯣꯝꯕ, ꯇꯥꯈꯨꯗꯣꯝꯅ ꯍꯥꯏꯔꯤꯁꯦ ꯃꯋꯥ ꯂꯧꯔꯨꯅꯨꯀꯣ. ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯁꯥꯏꯀꯜꯁꯦ ꯉꯁꯤ ꯌꯥꯝꯅ ꯏꯔꯣꯏꯅꯤꯡꯉꯦ ꯍꯥꯏ. ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯔꯣꯏꯕ ꯇꯝꯕꯤꯒꯦ ꯇꯧꯔꯝꯕꯅꯤꯗ. ꯇꯝꯕꯤꯌꯨ. ꯀꯅꯥꯅꯣꯃꯗꯤ ꯁꯣꯏꯗꯅ 이로이라니. ꯇꯥꯈꯨꯗꯣꯝ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯤꯌꯥꯡ ꯑꯊꯧꯕ ꯐꯥꯒꯅꯤꯗꯣ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯤꯅꯣ ꯍꯥ? ꯂꯥꯛꯑꯣ, ꯑꯩꯈꯣꯏꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯨꯝꯃꯒ ꯂꯩꯔꯁꯤ. ꯇꯨ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯍꯤꯌꯥꯡ ꯑꯊꯧꯕꯁꯦ ꯁꯥꯏꯀꯜ ꯌꯥꯝꯅ ꯄꯥꯝꯕꯅꯤ. ꯇꯥꯈꯨꯗꯣꯝ, ꯆꯠꯂꯣ. ꯍꯤꯌꯥꯡ ꯑꯊꯧꯕꯁꯦ ꯃꯇꯨꯡꯗ ꯇꯥꯅꯣ. ꯑꯩ ꯊꯧꯔꯤ ꯑꯃ ꯂꯧꯔꯛꯀꯦ. ꯇꯥꯈꯨꯗꯣꯝ, ꯑꯩꯅ ꯃꯥꯡꯗ ꯆꯦꯜꯂꯨ ꯍꯥꯏꯔꯒ ꯅꯪꯅ ꯃꯅꯤꯡꯂꯣꯝꯗ ꯆꯦꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥ? ꯑꯩꯅ ꯅꯔꯤ ꯌꯥꯎ ꯍꯥꯏꯗ꯭ꯔꯣ ꯅꯪ ꯇꯣꯔꯣ ꯐꯪꯉꯔꯣꯏꯀꯣ ꯅꯪ. ꯇꯣꯔꯣ ꯐꯪꯉꯔꯣꯏ ꯍꯥꯏꯕ? ꯇꯥꯈꯨꯗꯣꯝ, ꯇꯥꯈꯨꯗꯣꯝ ꯍꯥꯏꯕ ꯑꯂꯨ ꯃꯥꯟꯕꯧ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯃꯤ ꯅꯪꯁꯦ? ꯅꯁꯥꯒꯤ ꯋꯦꯠꯇꯒꯤꯗꯤ ꯆꯍꯤꯅꯤ ꯍꯦꯜꯂꯕꯅꯦꯕ. ꯑꯉꯥꯡ ꯃꯆꯥꯗꯧ ꯉꯥꯡꯅꯕꯁꯦ ꯌꯥꯝꯅ ꯋꯥꯏꯑꯦꯕ. ꯀꯞꯅꯤꯡꯉꯦ, ꯑꯩ ꯈꯣꯡꯒꯗ ꯁꯥꯒꯤꯗꯣ ꯀꯞꯅꯤꯡꯉꯦ ꯁꯩꯇ. ꯇꯥꯔꯤꯕ꯭ꯔꯣ ꯅꯨꯄꯥ? ꯅꯪ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ. ꯍꯤꯌꯥꯡ ꯑꯊꯧꯕꯗꯣ ꯍꯦꯛ ꯂꯥꯛꯄꯒ ꯆꯩꯗꯨꯅ ꯀꯜꯂꯨꯀꯣ. ꯍꯣꯏ, ꯂꯥꯛꯈꯤꯁꯅꯨ. ꯍꯦꯛꯇ ꯀꯟꯊꯔꯗꯧꯅꯤ. ꯉꯁꯤ ꯑꯍꯤꯡꯁꯤꯗꯤ
ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯜꯂꯗꯧꯅꯤꯅꯦ ꯅꯪꯁꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯈꯣꯟ ꯊꯣꯛꯂꯛꯀꯅꯨꯀꯣ ꯃꯁꯤꯒꯤ ꯍꯤꯌꯥꯡ ꯑꯊꯧꯕꯁꯤꯗꯤ ꯁꯥꯏꯀꯜ ꯇꯣꯡꯂꯒ ꯑꯣꯏꯅ ꯂꯥꯛꯑꯦꯅ ꯇꯧꯔꯤꯁꯦ ꯃꯥꯒꯤꯁꯦ ꯑꯩꯉꯣꯟꯗ ꯇꯝꯅ ꯊꯧꯖꯜꯂꯛꯑꯦꯅ ꯇꯧꯔꯤꯁꯦ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯔꯅꯤ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯑꯣ ꯍꯤꯌꯥꯡ ꯑꯊꯧꯕ ꯐꯥꯎ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯤꯗꯨꯕꯣ ꯑꯣ ꯑꯃꯨꯛꯇ ꯇꯥꯟꯅꯧ ꯍꯥꯏꯕꯅꯦ ꯃꯁꯤꯗ ꯆꯠꯈ꯭ꯔꯤꯁꯦ ꯍꯤꯔꯥ ꯗꯥꯏꯃꯟꯗꯨꯅꯤꯅꯦꯍꯦ ꯅꯪꯕꯣ ꯑꯃꯨꯛꯇ ꯊꯣꯔꯛꯑꯣ ꯍꯥꯏꯕ ꯑꯣ ꯅꯪꯅ ꯐꯥꯎ ꯍꯥꯏꯔꯒꯅ ꯏꯃꯨꯡꯗ ꯍꯥꯟꯅ ꯄꯨꯁꯜꯂꯛꯑꯣ ꯑꯩ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯣ ꯑꯄꯪ ꯄꯨꯇꯨ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯔꯤꯜ ꯌꯥꯎꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯍꯤꯌꯥꯡ ꯑꯊꯧꯕꯁꯤ ꯆꯠꯈ꯭ꯔꯕꯗꯤ ꯏꯆꯦ ꯄꯥꯁꯨ ꯂꯣꯏꯅ ꯐꯥꯈꯤꯕ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯇꯥꯟꯅꯔꯨꯁꯣ ꯍꯥꯏꯕ ꯑꯣ ꯅꯪꯅ ꯍꯥꯏꯔꯁꯨ ꯑꯩ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯑꯣ ꯐꯩ ꯐꯩ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯄ ꯁꯨꯡꯌꯥ ꯌꯥꯔꯣꯏꯀꯣ ꯅꯪ ꯌꯥꯎꯗ꯭ꯔꯁꯨ ꯑꯩꯗꯤ ꯍꯤꯌꯥꯡ ꯑꯊꯧꯕ ꯇꯥꯟꯅꯔꯨꯅꯤ